ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯥꯝꯗ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯕꯨ SP ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯑꯁꯤ ꯑꯊꯨꯕꯗ ꯀꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯝꯕꯤ ꯁꯦꯇꯤꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏ ꯋꯤꯃꯦꯟꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯟꯗꯨꯕꯂꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ SP ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯐꯣꯡꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯕꯨ SP ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯂꯩꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔꯤ SP ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯆꯠꯇꯨꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯑꯗꯨ ꯀꯨꯝꯕꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯖꯤꯔꯤꯕꯥꯝꯗ ꯄꯤꯔꯤꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯑꯗꯨ ꯈꯨꯗꯛꯇ ꯀꯛꯊꯠꯂꯒ ꯅꯨꯄꯥ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ Stop frequent transfer of officers. We condemn transfer of Priyadarsini Laishram to red zone sensitive area amati we stand with Priyadarsini Laishram haibnachingba placard kya sisinakhi. Madam Priyadarsini na mafamduda thajinbase yamna yajaningde yamna penjade aduna akhoi Manipur sida sarkar gi thabak tawribase nipa ama phawba leitrabra nipa phawbuna leiba ngamdaba mafamduda Madam Dasni bu karigidamakta thajinbiribano akhoi Manipur sarkar sibu nipa ne pamdabra nipa yawdabra mafamduda nipa leiba ngamdaba mafamdu nupi thajinbiribase karigino athuba matamda khudak maktada jingmat khudak sida Madam Priyadarsini bu mafamdudagi transfer tawbirao haijabasina tana haijari Madam da Priyadarsini se ngasi khudak sida ma transfer order se kathat pigadabani karigumba masida kaktaba taragadi sarkar na maku aphatta gi daita se sarkar na pubigadabani masi ima iben mayam sigi kholauni pendabagi khongjangni aduna masi punamak sarkar na pubigadabani hujik ngasi mak khudak sidamak Priyadarsini bu transfer order do kakpiyu haiduna sarkar gi mafamda apil tawjari